ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯇꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯇꯅꯤ ꯂꯩꯔꯤꯕ꯫ ꯈꯔ ꯆꯠꯂꯒꯗꯤ ꯑꯆꯧꯕ ꯈꯨꯜ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯍꯤ ꯈꯔ ꯌꯥꯝꯂꯦ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯌꯧꯔꯕ ꯐꯥꯎꯕ ꯃꯍꯥꯛ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯆꯥꯎꯕꯤꯇꯣꯟꯅ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯃꯥꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯑꯉꯥꯡꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯍꯩꯅꯧꯁꯦ ꯍꯦꯛꯇ ꯍꯦꯛꯅꯕ ꯍꯣꯠꯅꯕ꯫ ꯑꯩꯅꯗꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯁꯦ ꯍꯦꯛꯇꯨꯅ ꯁꯦꯜ ꯂꯧꯗꯨꯅ ꯌꯣꯜꯂꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯉꯥꯏꯍꯥꯛꯇ ꯁꯦꯟꯅꯍꯧꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯎꯊꯛ ꯑꯁꯤꯗ ꯀꯥꯗꯨꯅ ꯍꯩꯅꯧꯁꯦ ꯍꯦꯛꯀꯗꯣꯏꯕ꯫ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯅꯨꯃꯤꯠꯇꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯁꯤꯗꯤ ꯐꯅ ꯊꯦꯡꯂꯤꯗꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯖꯥꯠꯂ? ꯍꯧꯒꯠꯂꯝꯈꯤꯔꯣꯏꯕ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯆꯥꯎꯕꯤꯇꯣꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯑꯩꯕꯨ ꯆꯥꯛ ꯑꯁꯤ ꯊꯣꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯇ ꯍꯦꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯤ ꯀꯔꯣꯡꯆꯥꯛ ꯌꯨꯡꯂꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ ꯍꯧꯒꯠꯂꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ꯫ ꯅꯪꯅꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯑꯃꯨꯛꯇ ꯆꯪꯂꯨꯆꯣ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯈꯤꯕ ꯇꯥꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ, ꯍꯩ ꯑꯃꯨꯖꯥꯎ, ꯃꯨꯔꯒ ꯆꯥꯎꯕ ꯑꯃꯨꯖꯥꯎ, ꯅꯪ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯥ? ꯁꯠ ꯍꯧꯒꯠꯂꯣ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯁꯪꯂꯨꯆꯣ ꯍꯥꯏꯕꯅꯤꯅꯦꯁꯦ꯫ ꯃꯥꯅ ꯀꯧꯕꯗ ꯃꯆꯥꯅꯨꯄꯥꯅ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯏ, ꯑꯃꯨꯖꯥꯎ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯀꯔꯤ ꯃꯪꯂꯤ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯇꯨꯝꯕꯒꯤ ꯃꯇꯝꯅꯣ? ꯍꯧꯒꯠꯂꯣ, ꯍꯩꯅꯧ ꯄꯥꯝꯕꯤꯁꯤ ꯁꯪꯉꯨꯆꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯑꯃꯨꯖꯥꯎꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯅꯣꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏ, ꯀꯩꯅꯣ ꯏꯃꯥ, ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯅꯦ ꯇꯞꯅ ꯀꯧꯖꯕ ꯌꯥꯝ ꯇꯥꯕꯤꯔꯦꯗꯣ꯫ ꯑꯗꯨꯅꯗꯤ ꯂꯥꯎ ꯇꯥꯕꯅꯤ꯫ ꯅꯃꯥꯏ ꯅꯃꯤꯠꯀ ꯇꯥꯔꯅꯨ, ꯊꯣꯡꯒꯥꯜꯗ ꯊꯣꯛ, ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯑꯃꯨꯛꯇ ꯆꯪꯂꯨꯆꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯥꯏ ꯃꯤꯠ ꯇꯥꯗꯅ ꯀꯃꯥꯏ ꯃꯄꯥꯟ ꯊꯣꯛꯇꯣꯏꯅꯣ? ꯑꯩ ꯉꯝꯃꯣꯏ꯫ ꯍꯣ, ꯇꯥꯔꯕꯁꯨ ꯇꯥꯗ꯭ꯔꯕꯁꯨꯅꯦ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯤꯗꯅ ꯂꯩꯔꯕꯅꯤ, ꯈꯪꯉꯕ? ꯍꯧꯒꯠꯂꯣ ꯌꯥꯔꯦ꯫ ꯍꯩꯅꯧ ꯑꯗꯨꯗꯅꯦ ꯃꯗꯨꯅ ꯃꯔꯨꯅꯤ꯫ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯂꯨꯒꯦ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯕꯒ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤꯡꯗꯣ ꯍꯦꯛꯁꯤ, ꯑꯗꯨꯒ ꯏꯃꯥ ꯌꯣꯜꯂꯨꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯔꯤꯒꯤ ꯑꯁꯅꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯆꯠꯂꯣꯏꯃꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯦ ꯀꯩꯅꯣ, ꯈꯣꯡꯗꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯗ ꯍꯧꯒꯠꯂꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏ, ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯀꯤ ꯂꯥꯛꯂꯕꯁꯨ ꯍꯦꯛꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯌꯥꯝ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯑꯃꯨꯖꯥꯎꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇꯨꯗ ꯍꯣꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯏꯕꯣ? ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯄꯪꯅꯒ ꯃꯔꯣꯜ ꯑꯃ ꯄꯪꯂꯤꯕ꯫ ꯃꯥꯗ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯁꯤꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯌꯥꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯤꯕ꯫ ꯆꯥꯎꯕꯤꯇꯣꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦꯀꯣ꯫ ꯊꯦꯡꯈꯤꯅꯕꯅꯤ, ꯆꯥꯛꯁꯦ ꯐꯠ ꯊꯣꯡꯗꯣꯛꯂꯒ ꯍꯩꯅꯧ ꯌꯣꯟꯕ ꯆꯠꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯔꯁꯨ ꯄꯥꯜꯂꯤ꯫ ꯍꯩꯅꯧꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯤꯅꯤ, ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯗ ꯑꯩꯕꯣ꯫ ꯀꯃꯥꯏ ꯍꯦꯛꯇꯣꯏꯕ? ꯑꯩꯗꯤ ꯎ ꯀꯥꯕꯁꯨ ꯍꯩꯇꯦ꯫ ꯑꯁꯤꯗꯩꯁꯦ ꯃꯈꯜ ꯆꯥꯏꯒ ꯉꯥꯡꯁꯪ ꯉꯥꯡꯉꯦ ꯋꯥꯅꯤ, ꯑꯣꯟꯊꯣꯛꯅꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗꯀꯣ꯫ ꯍꯩꯅꯧ ꯑꯉꯥꯡꯕꯤ, ꯅꯪꯕꯨ ꯌꯦꯡꯂꯒ ꯑꯩꯅ ꯇꯤꯟ ꯌꯣꯜꯂꯤꯕꯁꯦ ꯅꯪꯕꯨ ꯎꯕ꯭ꯔꯅꯦ? ꯅꯪ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯎꯈꯥꯁꯤꯗ ꯐꯝꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯈꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ꯫ ꯍꯩꯅꯧꯁꯤꯕꯨ ꯁꯪꯉꯨ ꯀꯥꯏꯅ꯫
ꯆꯥꯎꯕꯤꯇꯣꯟꯗꯣ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯈꯛ ꯍꯩꯅꯧ ꯍꯦꯛꯂꯨꯁꯤ ꯍꯥꯏꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯃꯅ ꯍꯥꯏ, ꯃꯣꯏꯗ ꯂꯩꯕ ꯍꯟꯅꯨꯕꯤꯗꯣ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤꯉꯣ, ꯅꯍꯥꯟꯃꯨꯛꯁꯨ ꯗꯣꯟꯗꯥꯡꯒ ꯑꯩꯈꯣꯏꯅꯤꯅ ꯍꯩꯅꯧ ꯍꯦꯛꯀꯦꯅ ꯇꯧꯔꯤꯉꯩꯗꯅꯦꯕꯀꯣ, ꯇꯨꯡꯂꯣꯝꯗ ꯍꯦꯛꯇ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯩ ꯋꯥꯅꯤ, ꯑꯩꯈꯣꯏꯒꯁꯦ ꯐꯨꯒꯦꯅ ꯍꯦꯛꯇ ꯇꯧꯔꯛꯄꯩ ꯋꯥꯅꯤ, ꯈꯪꯉꯕ? ꯍꯟꯅꯨꯕꯤ ꯃꯥꯅ ꯑꯩꯈꯣꯏ ꯐꯨꯕ ꯀꯩꯁꯨ ꯉꯝꯃꯣꯏꯗ, ꯃꯥꯅ ꯐꯨꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯕꯁꯨ ꯉꯝꯂꯣꯏ, ꯇꯨꯁꯤꯜꯂꯒ ꯃꯥꯇꯅꯤ ꯅꯥꯖꯒꯗꯣꯏꯁꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯅꯧꯗꯣ ꯁꯠꯄ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯁꯤ ꯈꯛꯇꯅꯤ꯫ ꯃꯣꯏ ꯍꯩꯅꯧꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯤꯉꯣ, ꯇꯤꯟꯁꯨ ꯑꯝꯇ ꯆꯥꯗꯦ, ꯃꯈꯥꯔꯣꯝꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯕꯗꯣ, ꯑꯁ ꯃꯗꯨꯃꯗꯤ ꯁꯨꯡꯍꯥꯎ ꯍꯥꯎꯇ꯭ꯔꯦ, ꯑꯩꯗꯤ ꯃꯗꯨ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ, ꯃꯣꯏ ꯍꯩꯅꯧꯁꯤꯅ ꯏꯍꯥꯎ ꯍꯥꯎꯏ꯫ ꯑꯗꯣ ꯃꯣꯏ ꯍꯩꯅꯧꯗꯣ ꯍꯦꯛꯀꯦ ꯍꯥꯏꯕꯗꯗꯤ ꯄꯥꯛꯅ ꯌꯥꯒꯟꯗꯕꯅꯤꯍꯦ꯫ ꯌꯥꯒꯟꯗ꯭ꯔꯒꯗꯧꯔꯒꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯏꯁꯤꯗꯤ ꯍꯩꯅꯧ ꯃꯊꯛ ꯑꯗꯨꯗ ꯀꯥꯗꯨꯅ ꯁꯠ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯍꯦꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯩꯅꯧ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏ, ꯌꯧꯔꯦ, ꯑꯁꯤꯗ ꯍꯧꯔꯒ ꯂꯩꯔꯦ꯫ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯑꯃꯨꯟꯕꯒ ꯌꯥꯝ ꯄꯥꯜꯂꯦ, ꯍꯥꯎꯔꯅꯤꯗ ꯊꯣꯛꯅ, ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯈꯔ ꯌꯥꯝꯅ ꯍꯦꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯎꯈꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏ, ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯦ, ꯍꯣꯏꯅꯦ, ꯃꯥꯒꯤꯁꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤ ꯁꯪꯉꯤ ꯖꯥꯠꯂꯥ? ꯑꯃꯅ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯁꯤꯗꯤ ꯇꯥ ꯑꯃꯨꯖꯥꯎꯅꯤꯗ, ꯅꯠꯇ꯭ꯔꯅꯦ? ꯑꯧ ꯃꯥꯅꯤ, ꯇꯥ ꯑꯃꯨꯖꯥꯎꯅꯤ, ꯇꯥ ꯑꯃꯨꯖꯥꯎꯗꯤ ꯌꯥꯝ ꯄꯪꯕꯅꯦ, ꯌꯥꯅꯤ ꯂꯥꯎꯁꯦ, ꯇꯧꯁꯤꯟꯅꯔꯒ ꯍꯦꯛꯇ ꯍꯦꯛꯎꯁꯤ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯃꯨꯖꯥꯎꯁꯨ ꯑꯉꯥꯡ ꯑꯍꯨꯝꯗꯨꯕꯨ ꯎꯔꯦ꯫ ꯃꯥꯅ ꯍꯥꯏ, ꯍꯩ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯄꯅꯤꯗ, ꯅꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯔꯝ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯈꯣꯏ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯑꯗꯨ ꯌꯥꯎꯀꯣ꯫ ꯍꯥꯏꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯁꯦ ꯍꯥꯏꯒꯦꯕ, ꯅꯣꯏꯒꯤ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯤꯇ ꯍꯦꯛꯆꯒꯦꯕ, ꯀꯣ ꯇꯥ ꯑꯃꯨꯖꯥꯎ, ꯌꯥꯔꯕꯣ? ꯌꯥꯗꯦ, ꯀꯔꯤꯒꯤ ꯍꯩꯅꯧ ꯍꯦꯛꯄ? ꯀꯗꯥꯏꯗ ꯆꯠꯂꯒ ꯍꯦꯛꯎꯁꯣ, ꯁꯤꯒꯤ ꯍꯩꯅꯧꯁꯤꯗꯤ ꯍꯦꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯅꯪꯗꯤ ꯌꯥꯝ ꯂꯤꯛꯏꯅ, ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯤꯛꯑꯗꯤ ꯀꯗꯥꯏ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ? ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯗꯨꯝ ꯂꯤꯛꯄꯩꯅꯤ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯤꯛꯁꯤꯜꯂꯒ ꯂꯩꯔꯗꯤ ꯅꯪ ꯅꯨꯄꯤ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯉꯣꯏꯉꯣ, ꯐꯪꯉꯔꯣꯏꯕ꯫ ꯑꯃꯨꯖꯥꯎꯗꯨ ꯍꯟꯗꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏ, ꯂꯤꯛꯑꯗꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ? ꯂꯤꯛꯄꯨ ꯂꯤꯛꯑꯕ ꯅꯨꯄꯤ ꯑꯃꯇꯅꯅꯦ ꯇꯥ ꯑꯃꯨꯖꯥꯎꯗ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯈꯔ ꯐꯗꯣ꯫ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯈꯣꯏ ꯍꯩꯅꯧ ꯁꯦꯛꯑꯒ ꯆꯥꯔꯒꯦ, ꯌꯥꯝ ꯆꯥꯅꯤꯡ ꯇꯧꯕꯅꯦꯕ꯫ ꯍꯦꯛꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ, ꯁꯤꯕꯨ ꯅꯣꯏ ꯅꯄꯥꯟ ꯊꯥꯔꯝ ꯍꯩꯅꯧꯔꯣ, ꯍꯦꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯗꯨꯅ ꯂꯩ꯫ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ, ꯍꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯈꯣꯏ ꯍꯩꯅꯧ ꯌꯥꯝ ꯆꯥꯅꯤꯡꯉꯤꯗ, ꯆꯥꯅꯤꯡꯉꯗꯤ ꯁꯦꯜ ꯄꯤꯌꯨ ꯑꯗꯨꯒ ꯍꯦꯛꯎ꯫ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ, ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯆꯥꯎꯔꯅꯨ꯫ ꯑꯁꯨꯝꯅ ꯍꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯅꯔꯤ꯫ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯑꯃꯨꯖꯥꯎ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯆꯦ ꯅꯣꯏꯗꯣ ꯈꯪꯉꯤꯗꯅ, ꯑꯗꯨꯗꯣ ꯇꯥ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯍꯥꯏꯅꯕꯤꯒꯦꯕ, ꯍꯩꯅꯧ ꯁꯦꯛꯀꯦꯗ꯫ ꯑꯃꯨꯖꯥꯎꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ, ꯅꯨꯄꯤ ꯍꯥꯏꯕ? ꯅꯣꯏꯗꯣ? ꯅꯣꯏꯗꯨꯗꯤ ꯌꯥꯝ ꯅꯣꯏ, ꯇꯜꯂꯦ, ꯑꯗꯨꯗꯤ ꯄꯥꯝꯗꯦ꯫ ꯀꯩꯁꯨ ꯅꯣꯏꯗꯕꯅꯤꯍꯦ ꯇꯥ ꯑꯃꯨꯖꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯥꯗꯣ ꯃꯁꯛ ꯀꯥꯏꯁꯨ ꯌꯥꯝ ꯐꯖꯔꯦꯉꯣ, ꯈꯨꯐꯖ ꯑꯃ ꯇꯧꯔꯦ꯫ ꯑꯁꯤꯒꯤ ꯐꯖꯔꯕ꯭ꯔꯅꯦ? ꯐꯖꯔꯦ, ꯃꯥꯗꯣ ꯅꯪꯒꯤ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦꯕ, ꯑꯗꯣ ꯍꯩꯅꯧꯁꯤ ꯈꯔ ꯍꯦꯛꯀꯦꯕ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯨꯖꯥꯎꯗꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯍꯩꯅꯧ ꯁꯦꯛꯑꯣ, ꯑꯗꯣ ꯌꯥꯝ ꯍꯦꯛꯄꯗꯤ ꯌꯥꯔꯣꯏꯀꯣ, ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯗꯤ ꯅꯣꯏ ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ꯫ ꯁꯣꯏꯔꯣꯏꯗ ꯇꯥ ꯑꯃꯨꯖꯥꯎ, ꯁꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯊꯣꯛ ꯍꯦꯛꯇ ꯖꯔ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯇꯨꯝꯄꯣꯛ, ꯁꯠꯁꯦ ꯀꯨꯝꯊꯔꯛꯎꯀꯣ, ꯑꯩꯈꯣꯏ ꯃꯥ ꯎꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯐꯨꯅꯤꯕ꯫ ꯍꯣꯏ ꯇꯥ ꯑꯃꯨꯖꯥꯎ꯫ ꯑꯉꯥꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯩꯅꯧ ꯐꯖꯕ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯈꯔ ꯍꯦꯛꯏ꯫ ꯎꯁꯥꯗꯨꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯩ, ꯌꯦꯡꯉꯨꯅꯦ, ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤꯒꯩꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ, ꯌꯥꯝ ꯍꯥꯏꯅꯕꯤꯔꯅꯤ꯫ ꯇꯥ ꯑꯃꯨꯖꯥꯎꯁꯦ ꯏꯆꯥꯎ ꯆꯥꯎꯈꯩ ꯌꯥꯝ ꯄꯪꯕꯩ ꯋꯥꯅꯤ,
pura buduni kumbase apang jawai sini hekpa yare sida kharam heurasi somdani imungdagi saubi tondu sak loiraduna mapandi hek tholai mapandi hek tholakpaga hainau pambidu da yengba haibasi mahaki hauna sani hainau pambidu da hek yengthoklui maduda angang kharana hainau mathakta kaduna hainau hek libadu hek uri chawbi tonna makhoi tana bahaiduna asumna lawe hey napa thorabi gi masasa kana kana hainau mathak adu karibado leiramu na khangni noi nayang le duda ne santhagi khangni ba ngasi asiyaiduna mahak yam phingna thongal tamna chali uthakta tonglamba angang ahumdu yumadumdagi laurakpaduda ita hanubisina akhoi ukre law kumtharsi thuna jalasi sayung sadana lawhoi makhoi ahumdu makhada satkum thai amuzausu mamana tholakpaduda mak pakhali angang singduda hai aina ngasaina nakoi da kumtharon haiba natra ha tamza akhoi di hainau khri masini yar akhoi di hainau munbasa hauna saurge nangdi noina magi sayoina saurone ko hayemu lake chalage asum nairamduna angang ahumdu mathun thangatana apamadudagi sen khirami chawbi tonna phachang silaktuna kayaduni yengune kan hek sen khibase hek phangaude ne hainau munba khai loine hekrabar karino ai dibako hainau mathak aduda amu yenge asida palauba magasai ngang ba hainau ga do amata palamdre ne sia soidne he amani ba loine hekra haibani da ai dibako manakta lepliba masana patu yengduna hai saubang aina nangonda kari hai khia ha hainau makhong asi leiduna angang sing sanghan ganuna haiba natro kari nangna angang sanghanduna usi ka haliba hainau mulma makai loine hekredana sia aina di yongedana khalaga nang hai budu apangjaw amuzau na kumi kainoi ma angang sing asina aigi nupi ma sembi ne haini adugi helmani kaino kariya nupi sembai ba angang sing asina kadai dagi nupi leidana apangjaw ngi semdawrige hai apang kaino imana wahai khudingai ngoda apangjaw sumai haijibu kaigino ai pangde singna ba haidana phana kana haibani yadenya imagi bungo nangi na ko sibo kari hanba za santi ga hanbra hai asuk yamna pangba angang sing aduna hainau si hekpa yana ba haidana nupi sembi gere nangona haijilamliba khangaba nang khanglabro madude idea kana khangni ge aina khangwaru dubo kamai khangduna duboina nangi apangni na kari su khangloye apangni na mathi bong sak sabna marolam phariba pangmasina ne siyona pangiba nang Kasidi niya chakam da pizaroy bana san phawne na nangondagi singi niya su yamna pangmajiba nangi niya nathibong of sa pizaroy ai sani ai deusi sa yam lamnim sani ai sani phana lam labusu su pizaroy mi ya pangma laloy ni hebado nang khangna male haina wa si yonduna madudagi phangak paseladuna imung si punari bani haibani da imagi bungo nang na su yamna wakhal yaudriba sibo tadi kari gi noiba sibo ha karangang yari ai taningje ba ko inu khongdimi tabi ngang le ai saklami sak hiorbo ai saurage kari gi sak saba yaroi nangon da pizza da saruk to khongban da hundok tu na ne haidoki gi manghan gi boina khongban da hundok tu saruk ayori sak ma isak saba sak hey saba yar haibani ngai khoni asibo haima nang ngasi sak saba yaroi ye amu zawdu mamana sauninglibaduga karisu khandana chaklame haiduna yumtamna sangkhre saubi tondu makhoidu yam sauningna haihowi so yam pangma sasibu karino haibani su wara kansida mana mu haidau singsia angang sinda loina he enkhre basi horenu midangi thone ai sengsu amada leitrabani tawri basi lu dawrida makhot aduna makokta paiduna mahak lebak makhadu phamthaki numi kharani housing khra matungdani saubi tondi ahinga mata phajana tumba janatre thongal dahuri bahinaudu numidangda mi laktun hektokpra haibagi wakhalda matuda khanduna sum leirami phana thengla mata madu phauba mahak ngaidun leirami kanamte khonjal taraktabudu da haizai pungsu phana thengla basibo hausikpu kanana hinausia hekpa lakni gi laknaroi da kaisu ha taurise numidang kaise phajana tumba janatre da ai nauta tumkhige asiyaiduna mahak mamit usinduna tumthakre ching manung adomdagi hingsabi nupi amakhak masamana aduna iphan phanladuna thoraklami masindana asumna hairi
ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯕꯁꯤꯡ ꯑꯁꯤꯗꯁꯨ ꯁꯥꯕꯇ ꯂꯩꯇ꯭ꯔꯦ ꯑꯁ ꯂꯨꯗꯧꯔꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯁꯨꯔꯤꯁꯦ ꯑꯩꯒꯤ ꯄꯨꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯂꯦꯗ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯆꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ ꯃꯥꯅ ꯁꯨꯝꯅ ꯂꯥꯛꯄꯁꯤꯅ ꯌꯨꯝ ꯑꯃꯈꯛ ꯃꯊꯟꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯌꯨꯝꯅꯤꯅꯦ ꯐꯔꯦꯗ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯒ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯍꯨꯏꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯗꯣꯡꯕꯨ ꯑꯣꯏꯔꯕꯁꯨ ꯑꯔꯩꯕ ꯑꯃ ꯍꯦꯛꯇꯅꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯗꯧꯅꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤꯅꯦ ꯁꯤꯗꯤ ꯑꯌꯥ ꯑꯆꯧ ꯍꯩꯅꯧꯒ ꯌꯥꯝ ꯄꯥꯜꯂꯤꯃꯤ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯗꯤ ꯃꯨꯟꯁꯨ ꯃꯨꯜꯂꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯑꯁ ꯄꯨꯛꯅꯒ ꯄꯨꯛ ꯂꯥꯡꯕꯅꯦ ꯍꯩꯅꯧꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒ ꯆꯥꯔꯒꯦꯗ ꯍꯩꯅꯧꯗꯨ ꯆꯥꯅꯤꯡꯕꯅ ꯃꯍꯥꯛ ꯃꯇꯤꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯎꯗꯨꯗ ꯃꯈꯨꯗꯨꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯎꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯤ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯟꯕ ꯑꯃ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯦꯛꯏ ꯑꯗꯨꯒ ꯃꯗꯨ ꯃꯌꯥꯗ ꯁꯠ ꯍꯦꯛꯇ ꯍꯨꯛꯆꯤꯜꯂꯤ ꯍꯤꯡꯁꯥꯕꯤ ꯃꯍꯥꯛꯇꯤ ꯍꯩꯅꯧ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯍꯥꯎꯏ ꯁꯤꯗꯤ ꯍꯩꯅꯧ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯑꯣꯏꯔꯦ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯃꯁꯤ ꯀꯥꯟꯅꯗꯦ ꯈꯔꯒ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯆꯥꯈꯤꯒꯦ ꯑꯃꯃꯨꯛ ꯍꯦꯛꯇꯨꯅ ꯆꯥꯏ ꯃꯗꯨꯗ ꯃꯗꯨꯒꯤ ꯍꯩꯅꯧ ꯑꯗꯨꯃꯗꯤ ꯈꯔ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯁꯤꯗꯤ ꯁꯤꯜꯂꯤꯌꯦ ꯑꯁꯤꯟꯕꯗꯤ ꯍꯥꯎꯇꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯤꯕꯨ ꯀꯅꯥ ꯆꯥꯅꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯟꯕ ꯍꯩꯅꯧ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯈꯤ ꯑꯃꯨꯟꯕ ꯑꯣꯏꯅ ꯊꯤꯔꯒ ꯆꯥꯒꯦꯕ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯁꯥꯕꯤꯗꯨ ꯆꯥꯛꯀ ꯂꯥꯝꯕꯒ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤꯡꯗꯨ ꯈꯟꯗꯨꯅ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ ꯐꯅꯌꯥꯝꯅ ꯆꯥꯔꯦ ꯃꯍꯥꯛ ꯃꯕꯨꯛꯁꯨ ꯊꯜꯂꯦ ꯃꯍꯥꯛ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯆꯠꯍꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯕ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯆꯤꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯕꯤꯇꯣꯟꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯛꯏ ꯑꯍꯤꯡꯒꯗꯨ ꯐꯖꯅ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯕꯨ ꯉꯁꯤꯅ ꯍꯩꯅꯧ ꯀꯌꯥ ꯌꯥꯝꯅ ꯃꯨꯜꯂꯝꯒꯗꯕ ꯉꯔꯥꯡꯁꯨ ꯌꯣꯟꯗꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯩꯅꯧ ꯈꯔꯁꯨ ꯍꯩꯅꯧ ꯃꯔꯨ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯎꯕꯤꯇꯣꯟ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯩꯅꯧ ꯃꯔꯨ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯑꯄꯥꯟꯕ ꯍꯩꯅꯧ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯦ ꯃꯥꯅ ꯆꯥꯊꯣꯛꯂꯒ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯃꯈꯥꯁꯤ ꯂꯪꯊꯗꯨꯅ ꯊꯝꯂꯝꯕꯅꯦꯕ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯈꯣꯏꯗꯧ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯃꯨꯟꯕ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯍꯨꯔꯥꯟꯕꯗꯨꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦꯕ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯕ ꯑꯩꯗꯤꯀꯣ ꯃꯈꯥꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯑꯣꯈꯣꯡꯒ ꯍꯦꯛ ꯀꯞꯊꯣꯛꯏ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯎꯊꯛꯇ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯝꯇ ꯄꯥꯟꯗ꯭ꯔꯤ ꯍꯩꯅꯧ ꯌꯣꯟꯕ ꯆꯠꯂꯔꯣꯏ ꯈꯟꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯪꯉꯤ ꯃꯪꯒꯣꯜ ꯑꯗꯨ ꯐꯝꯗꯨꯅ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯆꯥꯎꯗꯨ ꯉꯁꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠꯀ ꯊꯣꯛꯑꯖꯥꯠꯂꯣ ꯉꯟꯕꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯈꯨꯠ ꯃꯁꯥꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯕꯅ ꯐꯗꯧꯔꯤꯖꯥꯠꯂ ꯅꯥꯀꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯥꯅ ꯁꯛꯐꯝ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯤꯔꯣ ꯆꯥꯎꯕꯤꯇꯣꯟꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯑꯃꯨꯆꯥꯎꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯍꯣꯏ ꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯆꯥꯎꯕꯤꯇꯣꯟꯅ ꯀꯞꯂꯤ ꯈꯨꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯔꯥꯟꯕꯅꯅꯦ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯝꯇ ꯄꯥꯜꯍꯧꯗ꯭ꯔꯦ ꯀꯅꯥꯅ ꯍꯨꯔꯥꯟꯂꯤꯕ ꯃꯗꯨꯕꯨ ꯀꯅꯥꯅ ꯈꯪꯒꯦ ꯍꯩꯅꯧ ꯍꯨꯔꯥꯟꯕ ꯃꯆꯥ ꯃꯥ ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯣ ꯑꯩ ꯇꯧꯒꯦꯕ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯔꯦꯟ ꯌꯥꯎꯗꯕ ꯅꯪꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩ ꯈꯣꯏꯗꯧꯅꯕ ꯁꯥꯎꯒꯠꯂꯤꯕꯅꯤꯀꯣ ꯆꯠ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯍꯩꯅꯧ ꯍꯨꯔꯥꯟꯈ꯭ꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯤꯕꯣ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯞꯈꯤꯒꯦ ꯅꯪ ꯆꯠꯂꯣꯏꯃꯤ ꯆꯠꯂꯣ ꯏꯃꯥ ꯍꯩꯅꯧ ꯍꯨꯔꯥꯟꯕꯗꯣ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯦꯕ ꯃꯥꯅ ꯍꯦꯛꯇ ꯏꯃꯥꯒꯤ ꯍꯩꯅꯧꯕꯨ ꯍꯨꯔꯥꯟꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ
nasa yema saw nei si hai saw bang apang jaw pangi ku pangaduga hurai ba phani ka kaidana oiroi satlo nasa ka do yeng di satlo amu jaw tu phu augatuna asumna hai aibu apang jaw kaina ai hurai ba phagi yengu asi hairam laga mahak imung da sangkhre numidang amu oisinkhre saubi tondi wakhal yamna nungaitana magi phamung aduda phamdun leiri amu zawna mama da hai ma tumbiru yare adumaina dum lerege haribro tumbiru yare me hai saw bang nang ngonda wangangat tumile imagi sa ingonda tamna na tainaba miyauri nangi hainok dubu ainu huran madong ma se nasana huran mado soidan phage yare tumina leiro nang tumile ko nang tumile haribsi amu zawdu mamai leiduna magi ka tamna sangkhre magi phamung de hip thai adugo wakhal da mukhali ai tawge ngasigi numit aina huran ba phage mana magi nobu hekta huran ba yabra ai phage asumna maha khalami adubu ngak leibaga krokro na khoktuna tumkhirami sawbito na masana pana na khokpagi makhol adu tabada haise kya dum yengone tumba saw phakrama mahakna huran phani ka kaidana pharani yam pharani ba namanga du huran ba do hek phauna tummayadana mahak leiri somdana sing manung adomdagi ngasi su amu hingsabi nupi do thore ngarang yai no do odo na hawani ngasi su amuk saba haiduni haino munba mayam palam labadinya ontok na pharani de ko asi haina mahak asum lakpana haujikti haino pami makhong adu yori mamit ani laktoktuna haino pambi tu yengduna haisei mayam palam asi haiduna mahak haino pambi tu sat ka khali aduga haino munba panbra haina ko yengi adubu haino munbadi kaya palamjre as amun babu kaya panjre tawrise hoida apan makrase loinik saba haiduni adug hayeng laba haino munba sing adu hek tuna mahak sarami haino maru aduna makada loina thadarami imungda lariba sawbi tondi karisu makhol taramde asumne hingsabi nupi duna haino amunba khara sara matungda mahak kumtharakle hayeng oina laklaga haina khanduna mahak amung satkhre asumna ahing asima sawsingkhre mathangi numitni sawbi tondu yahauraduna mapana thoglei haino pami makhong aduda sattuna amuk yengi nasiso amuk haino makhaduda haino maru khara sathokibagi tadu leiramlibuda ure madubu ubada mahak sawbuna loire ngasisu amuk karamba hurai manu haibadida numit khudingi laktuna haino munba singasya hek tu sari bisibo khoido asi otona sawningkhre da ide loine zakida nahan su saramba ngarang su saramba haino pambi sida haino munba amate pandra haiwani mahak sawningbana loire mayum tamna muksanglei yumgi thabaka tawgani haiba kawba makhai mahak phamduna dumak leiri ngehak leibagani amu zawdu tumba haugalei mama bu yengduna hai oi ma ekhoi gi sak thongkrabo hai kanagi sak no hokjibu kanagi sak thongbano ha koi gi nu khangde ngasidi sak yam lambai wani chak lambagi ina ngan haugalei se ma sak thongjibu ri khara thuna thongbiro hey apang jaw nandi na thibong tu sana wakhal khalaga layo chana bata skomdana nama ina sawning libasidi kari su khangunu ko nang khangunu ma imadi kai do boi sawning ba ngarang hingsu amuk huran matu laktuna haino munba makhai loin hektana sakredana ha ngarang su ma dumit khudingi haino huran ba lakadori makhong makhot adu matang thudek laga phagadabani ma khanggadabani madudata ma nacha doge nasai dari bisidi ba nasane huran madu phage nasa tawge hey taning ngarang na tro nang huran ma phani na haikibado nang huran ma pharabro dum ikta baga tumba nang nasak atu yengingen ma ngarang gi dudi ai tumning bugi sum tumbagi wani ngasidi nasai su tung tumlare ngasigi numita nasan huran ma soide hingpha phage ma sawbi tonna nasan pad mai on sinduna asumna tap na hairei imagi buga huran maduna numit khudingi asumna apan bahino munbu makhai loina huduna saraga leirabadi imai sadi soida sarahin batare nang huran madubu ne amukta phau mabu phaba mak ngamdrabasu makhong la makhut lamane thudeu ma nasai toge ei toge nasami saw leiribsidi
Asumna mama masa makoi ani wa hainari. Numisu ta sengkri saubi tona masa nupa da hai. Imagi bungo nang tumki payade ko si haino asang mani si sao. Imana nang bizagi haidana thaoini hektuna thamlibani. Koino sengkra ba haino asang musibu sao kaino. Haino munbadi nuda sao na haidene. Hai Iman haya sinbasia sao hairibagi maramdi namit adu singna banine si sao. Natrabadinya soidana mo tumninglakani na. Amuzaw na hainaw maset na masay pisum anin sugat na. Kusin siya. Ma, isa bang amoy ito, yam sili. Masidi ba ko? Amuzaw na manakta laribat hangzaw du pay do na mamadahay. Ma, nasay tunggal da toglagi, lumdur layragi. Pare, nang natokpo pagira, tanga do na yan gira matawro. Ibu nga, kan hek lawro, imasa senturagi. Huy ma. Asum na haiduna amuzaw thangzaw adu makuta paiduna mahak mapana thoglai aduga thongal tamna thoi mafam zaba ma yengduna mahak lumduna leikre kongni burai manang asidi ai kuta siba soidrena thangzaw sne te yala dawni saubi tondu tumdama makai leirami asum na matamsu asum thengzilakle ngasidi hingsabi nupidu makuta thumok ama paiduna wakhal yam nungaina haino munba mayam ma hekla doine haina laklami ayuk nungthil leba matam da su sana nama haino munba mayam ama thumok asimane big hek than hek pa haiduni adoirati ipuk asya kaibu makai saba yare dana asumna khanduna sumlakpana haino pambi makhong adu yore marum amada lumdu leiriba amuzawna thumok paido lakliba nupi du hek ururi numit kutingi laktuna haino hurali basidi nupi oire nupi mana asu tenleba hingsida furan basat basusai nupi oigera nupa oigera lim di kaktharoi makuta pari ba thangzaw du hena chena pai do leikre nupi du gi mataw du bo mahak mun yengi hingsabi nupi du na udak aduda phan chongkhatuna kakhatlami aduga apan baino makai hek tu na magi thumok aduda loina haplami amuzaw na haisai usigi nupi sidi karinum tawina taibang mi ga mate usibu phan ni chongkhalaga kai haiwani matam ni ko apan baino makai se loine to ki dorene masi hingsabi duna haino sing adu phat hi polang duma haino aduna thalabadi yare haiduna mahak makhada kumtharakli haino yaro polang adubu makokta thonggatuna mahak makhong thangtun satpa hurami amuzawna tapna hawgalaktuna matungdagi sangsili aduga hai hei uranbi nangai ko chakhibiyar numit khudingi haino hurali basidi nang oiredana ngasidi huranbi nagi numi surabani nang moina pharabani nang khongphom te lengba yaroi na hingsabi nupi du khangpre khangi mamai du tapna laithorei amuzaw du hingsabi nupi du gi masak tu ubada khangpre khangi hoima sidi hingsabi hey hingsabi haino huranbi hingsabi nang da lagi makuta pari ba thangzaw du thangatuna ya lagi haina tane hingsabi nupi du su mathwai mangwa tare haina kana sen khirami amuzaw ni hingsabi nupi du bu tanaba phangtre mayum tamna halaktuna mama da hai ma aikhoi gi haino huran misak to hingsabi oidu leirami ma ha aino thangzaw yan gin tanabane ko kana sengkre karieba hingsabi nupi du su mathwai mangwa tare haina khanduna amuk hanna haino huran bisat khitre matung tarakpa numitagidi saubi tona haino amunbadu amuk hektuna yonba haukhirami